Libby, Sanarosela o. Sanarose. Imada ada pame. Ngarangi wari makado. Lihalurese. Lihalurese. Ima. Ngarangi wari makado. Libiro. Ichasa. Ngasidi ima wari do liraro. Yaro. Lidaba yaro. Se, Libio ba. Isasa. Ngasidi ima hakjangsi kaya nungaiti. Ima wari liraro. Ima, aidi imada wari lihandoinina. Imana haiba paradusu padole. Homework loina tawre. Ado ima yamna taningeba. Libio. Ichasa. Ngasidi ima hakjangsi yam nungaitre. Kokse ngauri tawi. Hayeng phajana wari do libirage ko. Adudi ima, kokse tapna nambirake. Yani. Nakhoi ngahak sanna zaruro mamdringai sida. Ngarangi wari makhado ima hayeng nakhoida soidana libirage ko. Hoi ima, adudi ima, hayeng soidana libiyo ko. Soidana lirage. Lao, aikoy sanarese. Sanarose lao. Oh, nungsikreda isasingse. Apamba, kalakpa mihoba yaudriba. Lesin nung pai thangdaba, taramarini panba mera thagi thabalna. Amakpa machu amatta tindribagum. Taru. Kayada maning tamna sanazariba. Nungsiraba isasing, aisu nakhoigumna ining tamlakhibani. Ngasidi aigi wakhansi tayang tasoibagum. Atya thakta tani kuphet kaphet thokliba thawansu. Laize ipakta kumduna thabal kumay yaurari. Nungsiraba isasingna aibu ima haina kaurakpa wahaysina nupi oina poklubagi mama haiba mingthondo aibu phanglabra. Tolida ko he nupi oibigi mapo. Karino aibu mafam asida lairaklibasi chahi 13-15 di henna lairamlak asuk kuibase aina ngasi uriba medam gi saktam asibo ingna chikna phajakreda phajaraba yengbada ningthijaraba ayengba machugi phijol asuk koiraba matam ase nongmatasu amukta phijol ase setpa ukidri ngasi uriba sina ahanbani aduga karigi laibakta amuba malem lesa khuttana maira mekro yawba legi yantai uriba saktam asina wahangi haurakpham wahangi wahangakta aibo Madam, ising haibado sida laijari. Madam. Oh, aise wakalamada sum kadai isingdo. Se, Madam. Lisila. Madam. Aidi nang lakpa khanghaudredana. Ngasi sibu aibo Madam, karigumba amakaktang kari hainingbage hayune. Madam, ngasidi nahan makhaiga manadaba maithongda karigumba mami ama tabagum. Ngasi aina uriba saktam asibu Madam. Chummi nangna khalibado. Nupigi punsidi taibang khongdarakpa mikuptagi maigay khuding yeknabagi ngakta. Madam. Khongthang amatang soikhibada punsigi laukhatpa yadraba leiron chankraba phawbada wari na hobagi mami leihoragada mapokni lesila. Madam. Ningol oibigi mapokti chaina kaya na yomduna puriba punsini maraksida taibang semba mapuna amuk kasu otlari hanjin. Madam. Lithokpa tamthokpa yadraba iran na ipot pharaba amagum punsiga laibak ka anigi lanphamda mayok narabi aini. Madam,
하이비리바시보. 세, 팜코. ngasi디 wari ngayaktang sakiji. Nang na mapamsida lairibasibu, chahi kayamuk sukre. Madam, chahi 13, 15 di suramlagani khali madam. Asuk kuina laiminarakpada, wahangi haurakpham thamdanaba hotnabasisu, awabani kole sila. 하이비리바시보 madam. Ngasi nangna uriba aigi saktam, setliba pijol, namliba amuba malem leisase, chahi amagi manungda nongma khaktani. Madam. Nongmado ngasi sini leisila. Madam, aibu ngakpiyo. Madam gi wahai sing asina aibu wakhal ase khangningba langtaknaba mana. Leisila, Madam. yengune nungsidra. Mahausa kaubi lairembi imana sembiriba, tamna uriba saktamsing, maning tamna amaga haraw momon galoynana hauriba upal wapal, uri wari hairang lairang sing. Kaya da pazakraba, Madam. nungsidra ni Leisila. Hoy, mahausa kaubi lairembi ase yamna nungsiye madam. Taru-taruba mong hadana, amagpa machu yaudana. Angauba chebang machu na ngangrana na tapna paisilakliba. Leisila se, kaya hata ning tizariba. Yamna phajaye madam. Thamoy bu khudum chalhalliba nungshiraba lainam kayabu maraldi leitaba leichil. Leisila, Thatluraba leichil phauduna namiba nungshina tapna yenthorakliye madam. una, maran sulejadaba leisinna tapna mangkibago. Madam. Aigi imang magtada leisinna. Madam. Leichil pallaga madam na. Madam. Ay buso madam gi matawa sina khangning ba wahang kaya gi pal nam kaya le. Leisila, Wari sing adubo ay bu khangjaba yaroidra madam. karigi yaroidage Leisila. Adudi wari edo libiro madam. Taning bana langtak nari madam. Wari do mukta libiro ba madam. Punsida, kanamatagi mapamda lithokidraba. Lithoklaroy si wasakraba. Ngasi, ay wasaksu kay kasano. May lithok na nasakliba. Tangoy taraba ay punsi wari di. Nang ay wari si taraga. Pirangi mahutta. Momon minokwan bangang gadrale sila. Madam, haibiribasibo. Hoy, ay ngambra yingzarage madam. Taro, nanggi wahangi haurakpham oiriba. Aigi punsi warisi. Madam. Leibak lei. Leitaba jala masi nupisibo. Ho leibak lei. Kari haigay nama. Hekta sambiro. Aidi yam ngali boy khalure. Aduga nangdi satkadabagi phirolga sepaloramle. Ibema nang sidi nongma phadoksu office to ko laptop. Inama, se morasida pambiyo. Nong ta kitangana office ta yaugi khanbase hekta thengdokhiba. Ado kari haigay nama kari leirage. Haima, nangbu kaukhrabo. Aina nahaldagi haiba wafamduni. Kari khalige nangbu. O, adugi oire. Office ki thabak mayamsiga aidi kaubu kaurureda. Kay hadan wini siya. Fugay na saliba layrang nahagse. Makut magna heksaraga mayumda pujarage ye. Kari khungkhoge inamabo. Inama, kumgi angauba asit awanthana tamthiraba saklon galoinana khonjen thokna maru kokpam khaina hetpiraba upal wapal hairang lairang pumba naungna yening hulanaba yening tha kaidana lakpa ngaktanida. Somdana marol ama kanna hek taksila iba. Aduga nangna freeze manungda thambadawna chek mok laudaba makai mobile phone battery off tabadawna hek hangdriba makai takdriba makai khangdaba sina karin pinige sibo. Chumi nama
ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯂꯩꯔꯥꯡꯅꯤꯗꯅ ꯍꯦꯛꯑꯒ ꯅꯥꯞꯄꯗ ꯆꯤꯟꯕ ꯌꯥꯗꯕ ꯂꯩꯔꯥꯡꯁꯨ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯂꯩꯀꯣꯟꯅꯨꯡꯗ ꯂꯩꯁꯥ ꯇꯝꯍꯟꯕꯤꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯏꯅꯝꯃ. ꯍꯦꯛꯇꯨꯅ ꯅꯥꯞꯄꯗ ꯆꯤꯟꯕꯗ ꯂꯩꯅꯝ ꯆꯥꯎꯕꯤ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯒꯨꯝꯕꯤ ꯆꯅꯨ ꯅꯤꯉꯣꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯁꯤꯗꯒꯤ ꯑꯄꯥꯝꯕ ꯈꯟꯅꯅꯕ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯍꯥꯏꯕꯤꯈꯣ. ꯏꯅꯝꯃ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯃꯩꯊꯛꯇ ꯅꯦꯠꯂꯤꯕꯅꯤ. ꯍꯣ ꯃꯩꯗ ꯅꯦꯠꯀꯦꯔꯥ ꯅꯣꯡꯊꯛꯇ ꯅꯦꯠꯀꯦꯔꯥ ꯅꯁꯥ ꯃꯇꯤꯛ ꯆꯥꯔꯕꯤ ꯅꯪꯅꯤ. ꯃꯇꯤꯛ ꯆꯥꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯃꯗꯤ ꯅꯪꯁꯨ ꯀꯣꯛ ꯍꯦꯛ ꯌꯥꯔꯛꯎꯗꯅ. ꯏꯅꯝꯃ ꯁꯣꯏꯗꯅ ꯀꯥꯏꯔꯒꯗꯕ ꯂꯤꯛꯂꯤꯒꯤ ꯒ꯭ꯂꯥꯁꯇ ꯆꯥ ꯑꯁꯥꯕ ꯍꯩꯖꯤꯜꯂꯒ ꯉꯟꯇꯥꯅ ꯀꯥꯏꯍꯟꯕꯗꯣ ꯄꯥꯝꯖꯗꯕꯩ ꯋꯥꯅꯤ. ꯀꯔꯤꯅꯣꯃꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯥꯕꯨ ꯌꯨꯝ ꯄꯥꯟꯅꯅꯕ ꯉꯥꯡꯂꯒ ꯃꯅꯥꯗ ꯐꯥꯎ ꯍꯥꯞꯇꯦꯃꯤ. ꯅꯝꯈꯥꯏꯔꯒ ꯄꯥꯊꯣꯛꯇꯨꯅ ꯆꯦꯟꯊꯔꯛꯄ ꯏꯆꯦꯜꯅ ꯅꯤꯡꯈꯥꯏꯍꯜꯂꯕ ꯇꯣꯔꯕꯥꯟ ꯊꯤꯡꯕꯗ ꯍꯣ ꯃꯣꯔꯦ ꯂꯥꯡꯃꯤꯠ ꯑꯔꯥꯎꯕꯅ ꯊꯤꯡꯕꯒ ꯆꯞ ꯃꯥꯟꯅꯩꯌꯦꯃꯤ. ꯑꯩ ꯑꯣꯏꯅ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯦ. ꯏꯅꯝꯃ ꯅꯣꯡꯃ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯔꯁꯤ. ꯑꯣꯐꯤꯁꯇ ꯖꯣꯏꯟ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯃꯦꯗꯥꯝ ꯀꯧꯖꯕꯗ ꯍꯥꯛꯅ ꯅꯨꯡꯉꯥꯏꯔꯨꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦꯗ. ꯀꯣꯛ ꯌꯥꯝ ꯁꯥꯈ꯭ꯔꯖꯥꯠꯅꯤ. ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯅꯝꯃ. ꯏꯃꯥꯏ ꯄꯦꯝꯃ ꯀꯔꯤ ꯅꯨꯄꯤꯅꯣꯃꯤ ꯁꯤꯕꯣ? ꯂꯨꯗꯧꯔꯤꯗ ꯃꯥꯕꯨ ꯌꯨꯝ ꯄꯥꯟꯅꯅꯕ ꯍꯥꯏꯗꯧꯔꯤꯁꯦ. ꯅꯠꯇꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯦꯛ ꯄꯟꯕꯗ ꯑꯩꯈꯣꯏꯗꯤꯅꯦ ꯊꯃꯣꯏꯁꯦ ꯇꯤꯡ ꯇꯤꯡ ꯍꯦꯛ ꯆꯣꯡꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯔꯛꯏꯃꯤ. ꯒꯥꯔꯤ ꯄꯝꯆꯔ ꯑꯣꯏꯔꯛꯄꯁꯤ ꯃꯉꯥꯏ ꯄꯨꯡ ꯍꯦꯛ ꯄꯪꯊꯩ. ꯍꯩ ꯁꯈꯤꯌꯥ, ꯏꯅꯝꯃ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯝꯂꯦ? ꯅꯠꯇꯦ ꯅꯪꯅ ꯇꯤꯡ ꯇꯤꯡ ꯆꯣꯡꯗꯨꯅ ꯅꯁꯥꯗꯣ ꯄꯝꯆꯔ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕ? ꯍꯣ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯦ. ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯕꯨ ꯄꯦꯠꯄ ꯍꯧꯅꯕ꯭ꯔꯣ? ꯃꯩꯀꯥꯞꯄꯤ ꯁꯥꯗꯨꯅ ꯀꯥꯝꯗꯨꯅ ꯆꯠꯈꯤꯕꯁꯤꯅꯤꯗꯅ. ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯃꯥꯂꯦꯝꯁꯤꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯌꯥꯎꯗ꯭ꯔ ꯃꯥꯅꯦ ꯁꯈꯤ ꯏꯕꯦꯝ. ꯈꯪꯗ꯭ꯔꯦꯗ ꯏꯅꯝꯃꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ. ꯋꯣ ꯀꯣꯟ ꯑꯍꯣꯕꯗꯅꯦ ꯏꯁꯤꯡ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅꯦ ꯅꯪꯕꯣ. ꯑꯣꯟꯊꯣꯛꯅꯕꯨ ꯆꯥꯟꯅꯅ ꯍꯥꯏꯔꯛꯏꯗ. ꯑꯉꯥꯡꯕ ꯃꯆꯨ ꯁꯦꯠꯄꯤ ꯅꯪ ꯁꯣꯝꯗ ꯂꯥꯛꯎ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯒꯤ ꯑꯔꯥꯡꯕ ꯃꯆꯨ ꯁꯦꯠꯄꯤ ꯑꯣꯏꯅ ꯂꯥꯛꯑꯦ ꯍꯥꯏꯗꯣ ꯇꯥꯗꯧꯏ. ꯍꯩ ꯁꯈꯤꯌꯥ, ꯏꯅꯝꯃ 마부 수마이는 숨 레이베 야르가들 하이바. 마기 모홍시다. 이나마 시방암 로이도리 베마. 이나마 시방암 로이도리. 하이버부디 마수 노무 파자나 사나시 하이람미. 아이나 숨 칸바다 마기수 거리군바 닝자바 아마 레이바 말리 이나마. 아두부 태양의 윤반박이 구동되바 본바 강라비니 이나마. 누비 아이코이시 마수 가야기 상진바다 수건바니 하이버시 강라디 마야르까니다. 마부 아이나 마파 레이키드라바 마뚱다 이 마뚱다기 사우나바 욕 탁도나 마히 마싱 땀한 타박다 활락박이 마히로 레이카이 시기 미암나 찌본 람짜 좀다비니 하이나 강나리버시보 소라비 마마 아이나 kayam kuina sum taduna laiba ngamgadagen he sakhiye. Mana office kadaba nomaijingumada maga warisi aroibo oina fajana amutang sarage. Inama masu nomadi soidana yajanida. Aidi warida matamsi ayaromedana. Inama ayamu chalukige. Hoi. Salo. Imagi bema laibak lai. Ngasi hayang khangdana asiba mahagna puduna satkadabagi ngaiduna lairaba nongdambagi nongdam khona mikup khuding senaraba akangba una machet amana mamanyam laklaba matamasida imagi laibak lai isagi wakhalda soktharaba haksangna mikup khuding imit asida angauba phizol tana laiteng laklaba taibang chinjak chawa loisel laklaba Pangli hai batangai raba imit ase kaidongai aroi boy na yuisin ngani khangdre ne magi bema. 아들레리 시고 레방는 넣다브라 마니다 마디 클리닉시다 가리게 아나에 남다바카나 마코이 마가 남다바잘라네 아이보 핵도 상슬로르시라네
ꯑꯩ ꯉꯥꯛꯇꯪ ꯉꯥꯏꯔꯒ ꯌꯦꯡꯂꯒꯦ. ꯃꯥꯗꯤ ꯁꯣꯝꯗ ꯂꯥꯛꯄ ꯂꯥꯛꯏꯅꯦ. ꯂꯩꯕꯥꯛꯂꯩ. ꯗꯥ ꯂꯩꯆꯤꯜ. ꯅꯠꯇꯦ, ꯉꯝꯗꯕ ꯀꯅꯥ ꯌꯥꯎꯔꯒꯦ? ꯏꯃꯥꯕꯨ ꯃꯁꯥ ꯉꯝꯗꯕ꯭ꯔꯣ? ꯉꯝꯗꯕ ꯀꯅꯥꯁꯨ ꯌꯥꯎꯗꯤꯌꯦ. ꯔꯤꯄꯣꯔꯠ ꯑꯃ ꯆꯨꯝꯅꯇ ꯂꯧꯕ ꯂꯥꯛꯑꯝꯕꯅꯦ. ꯑꯗꯣ ꯀꯗꯥꯏ ꯌꯧꯔꯨꯔꯒꯦ? MUꯗꯒꯤ ꯍꯜꯂꯛꯄꯅꯦ. ꯔꯤꯁꯔꯁ ꯋꯥꯔꯛꯀꯤ ꯇꯣꯄꯤꯛ ꯑꯃꯈꯛꯀꯤ ꯃꯔꯝꯗ ꯗꯣꯛꯇꯔ ꯂꯦꯂꯤꯟ ꯎꯅꯕ ꯂꯥꯛꯑꯝꯕꯅꯦ. ꯅꯪ ꯆꯪꯈꯤꯕ ꯎꯕꯗꯨꯗ ꯁꯤꯗ ꯁꯨꯝ ꯉꯥꯏꯔꯝꯕꯅꯦ. ꯑꯩꯈꯣꯏꯗꯤꯅꯦ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯊꯕꯛꯁꯤꯃꯗꯤ ꯃꯇꯝꯁꯨ ꯐꯪꯗ꯭रे. ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯊꯕꯛ ꯇꯧꯔꯝꯕꯁꯦ ꯏꯁꯥꯁꯦ ꯏꯐꯥ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ. ꯑꯩꯁꯨ ꯊꯥꯡꯖꯜꯂꯨꯕꯒꯤ ꯁꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯕꯅꯤ. ꯂꯥꯏꯔꯤꯛ ꯄꯥꯕꯒꯗꯤ ꯑꯩꯁꯨ ꯆꯪꯗ꯭ꯔꯕꯅꯤ. ꯑꯩꯅ ꯊꯥꯖꯩ. ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯗꯤ ꯂꯦꯝꯅ ꯃꯥꯡꯕ ꯍꯧꯅꯗꯦ. ꯀꯟꯅꯗ ꯍꯣꯠꯅꯕꯤꯌꯣ. ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤꯌꯦ. ꯂꯩꯕꯥꯛꯂꯩ, ꯑꯗꯨꯛ ꯋꯥꯡꯅꯁꯨ ꯊꯥꯡꯒꯠꯄꯤꯒꯅꯨꯗ. ꯃꯗꯨꯒꯤ ꯂꯃꯟ ꯑꯩ ꯁꯤꯡꯕ ꯉꯝꯃꯣꯏꯀꯣ. ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯊꯥꯖꯕꯗꯤ ꯑꯩ ꯈꯛ ꯃꯥꯡꯍꯜꯂꯣꯏ. ꯗꯥ ꯂꯩꯆꯤꯜ. ꯆꯥ, ꯀꯣꯐꯤ, ꯀꯩꯅꯣꯝꯃꯇꯪꯗꯤ ꯅꯠꯇꯦ, ꯌꯥꯝꯅ ꯁꯤꯜꯍꯧꯕ꯭ꯔꯣ? ꯅꯣꯡꯃ ꯊꯛꯑꯁꯦ. ꯄꯨꯡ 2ꯗ ꯗꯥꯏꯔꯦꯛꯇꯔ ꯌꯥꯎꯅ ꯑꯄꯨꯟꯕ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯤꯇꯤꯡꯅꯤ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯧꯅꯔꯒꯨꯝꯁꯦ. ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯣ. ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯅ ꯊꯛꯑꯁꯤꯀꯣ ꯗꯥ. ꯍꯣꯏꯅꯦ, ꯅꯍꯥꯛꯅ ꯁꯤꯜꯂꯦ ꯍꯥꯏꯔꯕꯅꯤꯅ. ꯉꯁꯤꯗꯤ ꯃꯇꯝꯁꯦ ꯈꯤꯇꯪ ꯑꯔꯖꯦꯟ ꯑꯣꯏꯕꯅꯅꯦ. ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ. ꯀꯔꯤꯅꯣ, ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯄꯤꯗ꯭ꯔꯤꯕ ꯑꯁꯤꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ. ꯃꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯂꯥꯟꯕ ꯇꯥꯔꯒꯗ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯃꯥꯕꯨ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤꯅ ꯅꯤꯡꯁꯤꯡꯗꯅꯨ ꯍꯥꯏꯕꯁꯨ ꯉꯝꯗꯦ. ꯑꯗꯨꯕꯨ ꯅꯣꯡꯃ ꯇꯟꯖꯥ ꯆꯥꯕ ꯑꯃꯗ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤ ꯂꯣꯏꯅ ꯍꯦꯛꯇ ꯐꯣꯡꯗꯣꯛꯂꯒꯦ. ꯏꯃꯥ, ꯁꯦ ꯍꯤꯗꯥꯛꯁꯦ ꯆꯥꯅꯕ ꯇꯧꯁꯦ. ꯃꯥꯏꯗꯣ ꯁꯣꯝꯗ ꯇꯞꯅ. ꯑꯣ, ꯌꯥꯔꯦ ꯌꯥꯔꯦ. ꯌꯥꯗꯣ ꯈꯤꯇꯪ. ꯁꯦ ꯏꯜꯂꯛꯀꯦꯀꯣ. ꯇꯞꯅ ꯇꯞꯅ. ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯥ. 이베마, 이사하기 라이박세 온통나 트이크레다고. 이마기 학상시나 노모노모기 손질락바니. 히닥세 쌀이 하이바땅 아이라바. 이사하기 칸마다 이마기 와칼세 포타폼 캉드레네 베마. 이마, 이마기다막 나사 아이 레이리시디. 이마기 학상시당 파나바 혼내기시. 세. 아이기 아나바시부 파라키드라네. 닥터나부 까리 하이리게. 그시 떠오르이다 이마. 짜리바 히닥싱세 짜바 헷 로이락바다. 이마수 나바 파라니. 소리바두수 파라니. 한닥디 아코이 마세 구주가수 양 빤토에. ngasi nongmani ni se imagi manglanda nangbu pokpa na pabungdo 그리 할바. toina urami 이마. isana wakal tadringai nangi na pabungdo nongdamba mahakna tambiba punchi singje loiraduna puduna satkibanin he ima isagi naktagi imagi lebaglei. 이마, 세 깎아노. 이마 이사기 라이박다 따맘바니. 이베마 아복바 빠봉 마사 강자호드라바수. 이마는 가시 파오바다. 나사기 아왓바 까리임따 레현다나. 이마는 나꼰 비리시디. imagi bema lebaglei 이마. isagi wahai taabada ima pele 이마. isagidamagta lengdaba punsigi sengak oina lehugadaba mahakto imagi mitsina uzaba phangrabadi imane satkhrabasu karisu ningamdaba leiraroini hebema. 이마. 하이헤디에.
nasagidi ima nattana kanabu lairige. Imagi bema. Imana khaliba aigi punsigi senga haibado laye. Ha. Nasagi laye. Kari haiba. Si ima chakse chathoknaba tawsi. Ai ilake. Bema. Ima nga tharaga hakta phamge. Oi. Sum hipasisu langlen se sabana loiren he nangbo. Oi ima ai saugatke. Tapna lengsi se. Sida nga tharo. Yarabra. Yare. Si nasa ilake. Ima. Si ising kharaga thaksi. Si Yare. Imagi leibak lei. Imagi punsi se mayol kanglaba maru kang selaklaba mara yaudrba pambini ne. Kungi nongju laklaba so yening ulaklaroi ne imagi leibak lei. tokpiro se ima ngasidi nasana imagi kaisu watlaroye. Natakta na siyama nakhada naupa ama leibasu nata. Nachinanaw anidang suduna watanabam leibasu natabadina. Imagi wakhalse pothapam khangdre ne bema. To si ima to si hauki babu ningsingduna lemhauriba punsibu wahlagumsi. Ima su khangine isagi awaba. Isagi wakhalgi mami nangi mai thongda tarakle. Imagi lebak lei. Ngasi isana punsigi anauba langbiduda sangsinbasu ngamda. Sangsindabasu yada. Sangluraga hantoksi kadai. Imabu kari hairasige ne imagi lebak lei. ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯕꯤꯕ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯂꯝꯕꯤꯗꯣ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯌꯥꯗꯕꯅ ꯂꯥꯏꯕꯛ ꯑꯃꯗꯤ ꯄꯨꯟꯁꯤ ꯑꯅꯤꯒꯤ ꯂꯝꯕꯤꯗ ꯍꯟꯗꯣꯛꯂꯨꯕꯁꯨ ꯌꯥꯗ. ꯏꯃꯥ ꯅꯁꯥꯅ ꯆꯠꯂꯤꯕꯅꯤ ꯏꯃꯥ. Nahanuk mapokta. Ima isana kari lalubagino. Handaki mapoga sida. Asukwa ba polom ima isagi koktakta tangkat piribasibo. 이마 Ngasi isana mayok na ribalan pamda. May pagtuna. Pasing pirante lamday. Isagi mapamdagi. Tauna karigi mangan bikibage. Ima ipong 이마 세 깝카노바 분식이 tatkrabalanglana matat mapoltok na saitok na paikraba tasin komjin bayararoidaba amuk handalaklaroidaba na sagi punsi ngasidi kagauna na lili ima. Sana, mama ibu kapkanu haiduna temjiliba. Aduga isagi ningamdaba tamoydagi ihawraktuna jentarak pamaron toktaba milugi pirang singdi. Mama ina tingnaba honarabaso kongi nongzuna magummathayorak pada maningtam na sutarak panongugum jentarak line isagi miludagi pirang. Piroima. Taibang semba mapu. Laibak tirabi nupi oebi ekoy gumana tanggadaba khongthang sibu kadomda do. Magi bema. Mai kai koding mam silakle. Ima. Nasayam na wari ima. Nupi oebi ekoy se khongpham tanpham mikup amatang soikibada. Sina saba lairang amagum sanapam kangdana mangkigani. Ima. Sahi kaya nongju nongsa asit awanta. Ulen kaya nang laglaba maming tangayraba. Tengbada macet kelaklaba. Kamtek laba wacet ki punsi amagum lelaklabani. Magi be malay baglay. Ima. Naitom haubo upaldi nong mata oirabaso sa sangi ngapam tengpam oibani. Ima. Solaba namain kayam kui na isagi sa maloy na laibangam gani magi bema. Ima.
Hai kabok lay. Kabok lay. Hai ma. Ta da ma ni ni. Hai kabok lay. ꯑꯣ ꯇꯥꯔꯦ ꯇꯥꯔꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯏꯆꯦ ꯆꯠꯂꯁꯤ ꯑꯩꯗꯤ ꯅꯪ ꯉꯥꯏꯕꯗ ꯉꯁꯥꯏꯗꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯊꯣꯔꯛꯃꯟꯗꯕꯗꯨꯗ ꯍꯦꯛꯇ ꯀꯧꯔꯛꯂꯕꯅꯤꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯗꯨꯅꯅꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯩꯕꯥꯛ ꯂꯩꯗꯨꯕꯨ ꯍꯣꯏꯅꯦ ꯏꯆꯦ ꯁꯈꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯒ ꯈꯨꯆꯠ ꯂꯥꯛꯆꯠ ꯑꯁꯤꯒ ꯂꯩꯁꯥꯕꯤꯕꯨ ꯃꯥꯟꯗ꯭ꯔꯦ ꯏꯆꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯩꯗꯤꯅꯦ ꯃꯁꯤ ꯑꯣꯟꯊꯣꯛꯅ ꯃꯥꯏ ꯆꯥꯅꯈꯤꯗ꯭ꯔꯦ ꯎꯕꯗꯅꯦ ꯈꯨꯠꯁꯤ ꯃꯔꯦꯡ ꯍꯦꯛ ꯆꯠꯂꯤ ꯃꯇꯧꯒꯥꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯃꯣꯡ ꯍꯥꯗꯕꯤ ꯑꯗꯨꯒ ꯉꯥꯡꯊꯣꯔꯛꯄꯗꯗꯤ ꯏꯁꯤꯡ ꯌꯥꯎꯗꯅ ꯀꯥꯔꯛꯄ ꯀꯥꯂꯦꯟꯒꯤ ꯀꯣꯕꯤ ꯐꯨꯜꯅꯦ ꯐꯨꯜ ꯀꯥꯛ ꯍꯦꯛ ꯂꯥꯎꯔꯗꯅ ꯃꯗꯨꯃꯛꯅꯦ ꯍꯦꯛ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯃꯉꯥꯏꯔꯦ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯁꯛ ꯐꯖꯩ ꯍꯥꯏꯗꯅ ꯃꯨꯛꯇꯅ ꯑꯃꯅ ꯍꯥꯏ ꯌꯥꯗ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯌꯥꯗ ꯑꯗꯨꯝ ꯇꯥ ꯂꯩꯔꯦꯗꯅ ꯑꯗꯨꯅꯤ ꯍꯣ ꯃꯥꯒꯤ ꯅꯨꯄꯥ ꯁꯦꯝꯂꯨꯕꯗꯤ ꯏꯀꯥꯏꯕ ꯅꯪꯕ ꯈꯛꯇꯅꯤ ꯃꯥꯅꯤ ꯅꯨꯄꯥ ꯈꯜꯂꯤꯉꯩꯗ ꯆꯍꯤꯗꯤ 100 ꯃꯤꯇꯔ ꯆꯦꯟꯕꯗ ꯇꯥꯟꯅꯕ ꯐꯪꯗꯕꯗꯨ ꯃꯉꯥꯏꯔꯦ ꯍꯣ ꯆꯍꯤꯒꯤ ꯋꯥꯗꯤ ꯄꯥꯔꯨꯔꯅꯨ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯝꯂꯕꯅꯤ ꯑꯁꯤꯕꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯏꯃꯧꯁꯨ ꯐꯪꯂꯦ ꯏꯁꯨꯁꯨ ꯐꯪꯂꯦ ꯏꯁꯨꯗꯒꯤ ꯏꯁꯨ ꯑꯃꯨꯛ ꯁꯨꯔꯣꯟ ꯑꯃꯨꯛ ꯐꯪꯂꯕ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣ ꯃꯄꯣꯞ ꯀꯥꯏꯖꯗ꯭ꯔꯤꯕꯤ ꯑꯉꯧꯕꯤ ꯂꯩꯔꯥꯡꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯁꯤꯅꯤ ꯍꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯏꯀꯥꯏꯗ꯭ꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯗ ꯏꯀꯥꯏꯌꯣ ꯍꯥꯏꯕ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧ ꯂꯩꯕꯅꯦ ꯍꯣ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦꯗꯅ ꯌꯥꯗ꯭ꯔꯦ. ꯅꯨꯄꯥꯒꯤ ꯅꯨꯄꯥ ꯆꯞ ꯃꯥꯟꯅꯕꯗꯨꯕꯨ ꯄꯤꯛꯄ ꯆꯥꯎꯕ ꯀꯔꯤ ꯈꯦꯠꯅꯔꯤꯕꯒꯦ ꯑꯃꯍꯥꯅꯤ ꯑꯃꯍꯥ ꯍꯣ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯣꯟꯕꯤꯁꯤꯅ ꯃꯁꯥ ꯉꯝꯂꯛꯇꯕꯁꯤ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯕꯨꯁꯤ ꯃꯃꯥꯅ ꯆꯥꯕ ꯌꯥꯅꯕ ꯊꯣꯡꯕ ꯆꯝꯊꯣꯡ ꯑꯆꯝꯕꯗꯣ ꯑꯣ ꯑꯗꯨ ꯆꯥꯗꯨꯅꯇ ꯂꯩꯕꯗꯨꯗꯅꯦ 마디 짜닝다더나 상아 아간바 콩도 와찍닝리바 짜닝이바 이세베마 싸스누 싸실루부드나네 망악섬마시나네 싱푸 마사다네 신텍스 오락바 꾸이레로이 호 미남타남 하이비 모이디네 레이카이시다 미남다나 락리시 꾸이럭리다나 이세사키야 누피럭따기 똥한크라바니세 amun balasingi sainado khanglakini ma khanglakine ba kuireroi ho ngakpa haibabune mitna kuplingeda ubliba anokse sat sali haibado khangida nai biama haima isibi makarine ge wata gaidi natte ngai hak leitana hospital da clinic da doctor makhal toina unaba salisidi adubu mabu miyamna thina ngangnaribasibu karimata khangdaba jala tadaba jala imi Sakiya hainaringi sida lapu lai tu tosi Inama kadai satpidoino wari yam nungaina saraga lakminei ko yensang ahawba leirudo malida Ibema aikhoidi thabaksu tahaude selsu thokte tolop chabi na khoidawna saningba chaba seningba setpa na khoidawna naning tamne hingbasu phanghaudre khoidi Inama karino inama na haibilsibo aibu karino mi kabogle adum na ngang bahawnabro mi macha laisabi sida haujiktine tasin usinadabana khwaidagi pharabani Inama ai chatlage Sibima tasin usinadana satkre masana lalurabanina ho magi wari sidine libada loiba naireroi nupa si lau thiringaida sahidi masu phangle ho masu phangle dana Lebakle ima masangam de haibatu khara pharabra aishu ima gine haiduna ima na saba yaba karino amata phawba leiduna pijaba ngamde Ima do kharadi phari oh ado yam pijaba mateng pangba khaktana apenba natte dadana ima bu haksang khara pharabra haina thamoidagi thorakpa nungsiba wahaina hangbirakpa sidagi hena maman yamba penjaba amamuk leitre Lebakle apamda yawa nungsiba haibisidi nga khakdagine
ꯃꯤꯀꯨꯞꯇꯨꯅ ꯂꯣꯏꯈꯤꯕꯗ ꯑꯄꯥꯝꯕꯗ ꯌꯥꯎꯕ ꯅꯨꯡꯁꯤꯕꯁꯨ ꯑꯗꯨꯃꯛ ꯂꯣꯏꯈꯤꯅꯤ ꯅꯨꯡꯁꯤꯕꯗ ꯌꯥꯎꯕ ꯑꯄꯥꯝꯕꯁꯤꯗꯤ ꯊꯃꯣꯏꯅꯨꯡꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯂꯦꯡꯗꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯍꯧꯒꯅꯤ ꯌꯥꯝꯅ ꯈꯦꯠꯅꯩꯀꯣ ꯗꯥ ꯂꯩꯆꯤꯜ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯂꯩꯕꯥꯛꯂꯩ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯊꯃꯣꯏꯗꯒꯤ ꯍꯧꯔꯛꯄ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗꯅ ꯂꯩꯔꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯄꯥꯝꯕ ꯅꯠꯇꯦ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨꯅꯤ ꯂꯩꯕꯥꯛꯂꯩ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯅꯨꯡꯁꯤꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯃꯈꯩ ꯊꯧꯗꯣꯛ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯥꯏꯅꯈꯤꯕ ꯇꯥꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯂꯦꯡꯗꯅ ꯂꯩꯍꯧꯒꯅꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯅ ꯃꯥꯂꯦꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯈꯤꯅꯤꯌꯦ ꯗꯗꯥ ꯂꯩꯕꯥꯛꯂꯩ ꯉꯁꯤꯗꯤ ꯅꯍꯥꯛ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥꯍꯩ ꯉꯥꯛꯇ ꯍꯥꯏꯌꯨ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯗ ꯅꯨꯡꯒꯤ ꯏꯆꯦꯜ ꯑꯃꯅ ꯄꯨꯗꯨꯅ ꯆꯦꯟꯊꯔꯛꯄꯒꯨꯝ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕ ꯋꯥꯍꯪꯒꯤ ꯃꯆꯥꯛꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯍꯜꯂꯦ ꯀꯔꯤꯁꯨ ꯂꯩꯇꯦꯗ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯅꯨꯡꯁꯤꯕꯒꯤ ꯏꯊꯛ ꯏꯄꯣꯝ ꯃꯔꯛꯇꯨꯗ ꯅꯪ ꯑꯩ ꯊꯦꯡꯅꯔꯨꯏ ꯉꯁꯤꯗꯤ ꯃꯉꯥꯎ ꯊꯤꯅ ꯍꯨꯝꯂꯛꯂꯤꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯇꯝꯊꯤꯔꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯩꯔꯤꯒꯨꯝ ꯂꯦꯞꯄ ꯂꯩꯇ꯭ꯔꯕ ꯑꯀꯟꯕ ꯁꯥꯐꯨ ꯄꯤꯔꯛꯄ ꯍꯤꯔꯥꯛꯅꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯗꯗꯥ ꯅꯪ ꯑꯩ ꯁꯛꯈꯪꯅꯔꯛꯄ ꯃꯤꯀꯨꯞꯇꯒꯤ ꯉꯁꯤ ꯐꯥꯎꯕꯁꯦ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥ ꯑꯃ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯋꯥꯠꯄ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯩꯕꯒꯨꯝ ꯗꯥ ꯂꯩꯆꯤꯜ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛꯂꯩ ꯑꯩꯅꯁꯨ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤꯗꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯑꯩ ꯀꯣꯛꯁꯦ ꯏꯉꯥꯎ ꯉꯥꯎꯆꯠꯂꯛꯂꯦ ꯋꯥꯈꯜꯒꯁꯦ ꯑꯃꯠꯇ ꯊꯣꯛꯆꯜꯂꯛꯇ꯭ꯔꯦꯀꯣ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕꯁꯤꯅꯅꯦ ꯄꯨꯟꯁꯤꯁꯦ ꯋꯥꯍꯪꯇ ꯑꯣꯏꯔꯦ ꯄꯥꯈꯨꯝꯗꯤ ꯐꯪꯉꯔꯣꯏꯗꯕ ꯂꯩꯕꯥꯛꯂꯩ ꯅꯪ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯈꯟꯖꯜꯂꯦ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯁꯤꯗꯤ ꯗꯥ ꯂꯩꯆꯤꯜ ꯂꯩꯕꯥꯛꯂꯩ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯍꯥꯏꯕꯁꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯅꯦ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯃꯥꯒꯤ ꯁꯛꯇꯝꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯃꯣꯏꯌꯦ ꯑꯁ ꯂꯩꯕꯥꯛꯂꯩ ꯅꯪꯒꯤ ꯃꯔꯩꯁꯤꯗꯤꯕ ꯆꯥꯛꯇꯣ ꯇꯞ ꯇꯥꯅ ꯆꯥꯔꯒꯅꯦ ꯀꯣꯠꯇ ꯂꯩꯕ ꯐꯧꯗꯣ ꯂꯣꯏꯅ ꯇꯥꯏꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯒꯅꯦ ꯆꯞ ꯃꯥꯟꯅꯩ ꯁꯤꯃꯗꯤ ꯅꯪꯅ ꯉꯝꯖꯔꯣ ꯑꯗꯨ ꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤꯇ ꯑꯣꯏꯕ ꯋꯥꯔꯤ ꯃꯁꯥꯁꯤꯕ ꯑꯩꯈꯣꯏꯅꯤꯒꯤꯇ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯉꯁꯥꯏꯗꯒꯤ ꯁꯥꯔꯤꯁꯤ ꯋꯥꯔꯤꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯇ ꯑꯣꯏꯕ ꯑꯗꯨꯗ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯒꯤ ꯋꯥꯗꯤ ꯌꯥꯎꯗꯕ ꯍꯥꯏꯗꯤ ꯏꯈꯟ ꯈꯟꯅꯗꯕ ꯍꯣ ꯀꯣꯕꯤ ꯃꯁꯣꯏ ꯀꯥꯒꯟꯕꯤ ꯀꯣꯕꯤ ꯄꯥꯝꯕꯤꯗꯒ ꯑꯣꯏꯔꯗꯤꯅꯦ ꯅꯣꯡ ꯇꯥꯒꯦ ꯇꯥꯔꯣ ꯇꯥꯔꯣꯏ ꯇꯣꯛꯑꯣ ꯅꯨꯡꯁꯥ ꯁꯥꯒꯦꯔꯥ ꯁꯥꯔꯣꯏꯔꯥ ꯃꯁꯣꯏ ꯊꯦꯛꯄꯗꯗꯅꯦ ꯏꯃꯨꯡ ꯄꯨꯅꯩ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯦꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯍꯤꯁꯤ ꯆꯍꯤꯗꯤ ꯑꯃꯝ ꯑꯉꯥꯟ ꯈꯥꯏꯔꯤꯕ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯍꯦꯛ ꯍꯦꯛ ꯀꯥꯎꯊꯣꯛꯍꯜꯂꯦ ꯊꯑꯣꯏꯅ ꯅꯤꯡꯁꯤꯡꯉꯨꯗꯦꯕ ꯅꯤꯡꯁꯤꯡꯂꯨꯗꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯒꯤ ꯆꯍꯤꯁꯦ ꯑꯉꯥꯡ ꯑꯃꯗ ꯊꯤꯍꯟꯕꯗꯅꯦ ꯋꯥꯟꯊꯔꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯍꯨꯠ ꯁꯤꯟꯒꯗꯧꯔꯤꯕ ꯁꯧꯗ꯭ꯔꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯨꯗ ꯗꯥ ꯂꯩꯆꯤꯜ ꯋꯥꯍꯩꯗꯣ ꯂꯩꯕꯥꯛꯂꯩ ꯑꯩꯒꯤ ꯋꯥꯍꯩꯁꯤꯅ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯇꯥꯔꯛꯂꯤꯕ ꯄꯥꯈꯨꯝ ꯑꯗꯨꯅ ꯀꯔꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯃꯤꯒꯤ ꯃꯔꯨꯝꯗꯨꯗ ꯄꯥꯈꯣꯡ ꯑꯃ ꯆꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ ꯂꯩꯕꯥꯛꯂꯩ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯖꯈ꯭ꯔꯦ ꯂꯩꯕꯥꯛꯂꯩ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯋꯥꯍꯪꯅꯤ ꯋꯥꯍꯪ ꯍꯪꯕ ꯂꯣꯏꯈꯤꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯒꯅꯤ ꯂꯩꯕꯥꯛꯂꯩ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯦꯝꯕꯤꯔꯛꯄ ꯃꯤꯀꯨꯞꯇꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯋꯥꯍꯪꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯍꯜꯂꯛꯑꯕꯅꯤ ꯂꯩꯕꯥꯛꯂꯩ ꯄꯥꯎꯈꯨꯝꯁꯨ ꯑꯩꯕꯨ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯋꯦ ꯅꯪꯒꯤ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤꯕ ꯋꯥꯍꯪ ꯑꯃꯅ ꯅꯪꯕꯨ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯂꯤ ꯍꯥꯏꯕ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯗꯥ ꯂꯩꯆꯤꯜ ꯁꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯕ ꯅꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯅꯣꯡꯃ ꯄꯤꯔꯒꯦ ꯂꯩꯕꯥꯛꯂꯩ
ꯅꯪ ꯑꯩꯕꯨ ꯃꯤꯅꯝꯒꯅꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯗꯣ ꯅꯅꯤꯡꯇꯝꯅ ꯍꯥꯏꯗꯣꯛꯄꯗ ꯑꯩꯅ ꯌꯥꯕ ꯄꯤꯔꯤ ꯍꯥꯏꯌꯣ ꯂꯩꯕꯥꯛꯂꯩ ꯗꯥ ꯂꯩꯆꯤꯜ ꯉꯁꯤꯒꯤꯗꯤ ꯆꯠꯂꯁꯤ ꯁꯦ ꯑꯩꯕꯨ ꯋꯥꯔꯧꯅꯣꯕ ꯂꯩꯕꯥꯛꯂꯩ ꯑꯩꯅ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕ ꯉꯥꯡꯕ ꯉꯝꯂꯕꯁꯨ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯈꯛ ꯃꯤꯅꯝꯕ ꯉꯝꯃꯣꯏꯌꯦ ꯗꯥ ꯂꯩꯆꯤꯜ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯂꯩꯕꯥꯛꯂꯩ Ibema leibak leye. Nangama ngayhakte hek pothaba haitabra khangdi. Nama Office tana che chang suba yumda leirabasu inkolgi mana masing makhung somdan hekta leiramba. Makhusi sungleb he lete da koi bema. Inama ngasi mari mangani se ima masangamdabagi office suti lauruba. As office ki phan mayam se sub hek loi hodabada aikhoi director chumchat ki ne khonthi cha doine. Ho aikoi sune suri bane suri ba. Nama Aikoi Manipur sidadi yadaba laite asumba oigera aranba oigera ngai khoni nangna aikoi director hairaga aidi wa ma nising lai. ho adu kari wano ba aina mateng pangba ngamba oiraga panga loire ngamoidaba oiraga na kok haidokra loire kaina. Ngamni ho ngamge ngamoi na sada leire director gi imana ne nangumba mau oina makoida leire si hariba si oridi phareni. Haima adugi oire aidi kari kari ahen bahare iboi khalure inama nangne henjinna hajilubo oiramani. Ho henjinjade sanminari ba maya mamangduda director na thabak phai hainaba nangna mamaduda uluriba thogolondudi mau naubina makubo ki saluk to laga inbi haibaduni nangina tawduda ho nanembok to leiba yadre. As kaino harisibo aikhoi director su khanghaja lemi nama Khanglamgani nate nangbu kayang koina leisage hairibano kari awatpa naning thungdaba leiribage. inama mapan naidraba ipak thakta mapang kana su yaudana karamba matamda panthungbum yogani di khangjada wakhanna nongmadi soidana panthungbum yogani khanjaringai khanghaudana lakpa akanba nonglei nungsitna yeibada mayukna naba honariba hiwonbado kayadi waramni koinama. As karino mi masibo aina ama hai mana sida higa amu hongalalisibo hi honbado hirak na rega ipakta lukrega malangda pairega nanga wari sabasidi aine aiga wari sanaradi inamasu wakhan soidana mangani adu inama file singdo mapanda loina saihori numisu tasile ayamukta losilukige. nangna yaningdrabani na kamdauni nangna yum pandana laibaduda inamana sum nungaitadana haibanida Nama nangna yadrabanina inam haidokrage ko. haidok pikro inama Hoi adudi inam salage ko. hoi nama inama nangna di khangdriba aisu thamoi pali nungsiba masak khangi aise nupi oijarabasu nupi laktagi tonganba taruba ipak thakta horiba yengbada phazaraba machu mamen ningthijaba kabokang mapan gumbani inama kabokang mapane. Doctor, ay amukta changjarake. Leibak le, changlo, phamu.
ꯊꯥꯒꯠꯆꯔꯤ ꯗꯣꯛꯇꯔ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯂꯩꯔꯒꯦ ꯗꯣꯛꯇꯔ ꯅꯍꯥꯛꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛ ꯏꯊꯛ ꯊꯣꯡꯕ ꯁꯦꯅꯤꯌꯔ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯀꯌꯥꯒ ꯇꯥꯟꯅꯔꯝꯂꯤꯕꯅꯤ ꯇꯥꯟꯅꯔꯝꯕꯒꯤ ꯐꯣꯜ ꯑꯣꯏꯅ ꯋꯥꯐꯝꯗꯨ ꯄꯣꯖꯤꯇꯤꯚ ꯔꯣꯝꯗ ꯂꯥꯛꯀꯅꯤ ꯈꯟꯕꯤꯕ꯭ꯔꯥ ꯗꯣꯛꯇꯔ ꯇꯞꯊꯈꯣ ꯋꯥꯔꯤ ꯈꯔ ꯁꯥꯈꯤꯁꯤ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯟꯒꯅꯨ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ ꯀꯌꯥꯅ ꯄꯦꯛ ꯊꯜꯂꯤ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯃꯥꯌꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯃꯒꯨꯝꯕꯅꯤ ꯃꯥꯏ ꯄꯥꯛꯄ ꯈꯛꯇꯅ ꯍꯤꯡꯒꯗꯕ ꯄꯨꯟꯁꯤ ꯅꯠꯇꯦ ꯂꯩꯕꯥꯛꯂꯩ ꯂꯥꯟꯐꯝꯁꯤꯗ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯑꯣꯏꯔꯤꯕ ꯀꯌꯥꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯠꯂꯥꯏ ꯊꯥꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯨꯒꯅꯤ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯣꯠꯅꯐꯝ ꯊꯣꯛꯄꯗꯤ ꯀꯌꯥꯔꯛ ꯍꯣꯠꯅꯈ꯭ꯔꯦꯗꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏ ꯊꯧꯅꯥ ꯂꯩꯕ ꯑꯈꯥꯡ ꯀꯟꯕ ꯇꯥꯏ ꯄꯦꯟꯊꯣꯛꯄ ꯑꯃꯗꯤ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯄꯨꯟꯁꯤꯒꯤ ꯐꯤꯗꯝꯅꯤꯉꯥꯏꯒꯤ ꯃꯁꯛꯅꯤ ꯗꯣꯛꯇꯔ ꯅꯍꯥꯛ ꯋꯥꯈꯜ ꯄꯤꯛꯊꯒꯅꯨ ꯁꯣꯟꯊꯒꯅꯨ ꯆꯠꯀꯗꯕ ꯂꯝꯕꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯗꯣꯛꯇꯔ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯒꯤ ꯑꯋꯥꯕ ꯃꯁꯤꯃꯛꯇꯤ ꯗꯣꯛꯇꯔꯒꯤ ꯁꯤꯟꯐꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯡꯅꯕ ꯑꯃꯅꯤ ꯍꯤꯔꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯏꯁꯇꯗꯤ ꯀꯌꯥ ꯇꯧꯗꯨꯅ ꯑꯩ ꯊꯤꯖꯤꯟꯈꯤꯒꯅꯤ ꯇꯥꯟꯅꯈꯤꯒꯅꯤ ꯃꯁꯤ ꯐꯥꯎꯕꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯥꯂꯦꯝꯒꯤ ꯑꯈꯪ ꯑꯍꯩ ꯗꯣꯛꯇꯔ ꯀꯌꯥꯒ ꯇꯥꯟꯅꯗꯨꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯐꯥꯎ ꯂꯦꯞꯇꯅ ꯍꯣꯠꯅꯈꯤꯅꯤ ꯂꯩꯕꯥꯛꯂꯩ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯑꯩꯕꯨ ꯂꯩꯕꯥꯛꯂꯩ ꯑꯩꯅ ꯊꯦꯡꯅꯔꯤꯈꯤꯕ ꯅꯨꯄꯤ ꯄꯦꯁꯦꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯅꯐꯝꯗ ꯇꯣꯉꯥꯟꯕ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯅ ꯎꯏ ꯃꯗꯨꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯈꯪꯅꯤꯡꯂꯤꯕꯁꯤ ꯗꯣꯛꯇꯔ ꯁꯤꯔꯒꯗꯕ ꯑꯅꯥꯕ ꯃꯤꯁꯛ ꯑꯃꯗ ꯀꯩꯗꯧꯅꯨꯡꯗ ꯃꯥꯕꯨ ꯂꯥꯌꯦꯡꯉꯤꯕ ꯗꯣꯛꯇꯔ ꯑꯃꯅ ꯁꯤꯔꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯈꯛ ꯍꯥꯏꯅꯗꯦꯀꯣ ꯂꯩꯕꯥꯛꯂꯩ ꯃꯁꯤ ꯗꯣꯛꯇꯔꯁꯤꯡꯒꯤ ꯆꯠꯅꯂꯣꯟꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ ꯂꯩꯕꯥꯛꯂꯩ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯂꯦ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯁꯤꯟꯐꯝꯁꯤꯗ ꯆꯪꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯅꯥꯕ ꯅꯨꯄꯤ ꯀꯌా ꯊꯦꯡꯅꯈ꯭ꯔꯦ ꯃꯁꯤ ꯑꯩꯅ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯅꯨꯄꯤ ꯀꯌꯥꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯅꯕꯒꯤꯗꯃꯛ ꯃꯁꯥꯒꯤ ꯂꯩꯖꯕ ꯂꯟ ꯀꯌా ꯌꯣꯟꯊꯣꯛꯂꯤ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯃꯕꯨꯛꯅꯤꯡ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯅꯥꯎꯄꯨꯔꯤꯕ ꯃꯆꯥꯕꯨ ꯈꯨꯟꯅꯥꯏꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯈꯥꯡꯃꯨꯊꯛꯇ ꯃꯥꯡꯍꯟꯕ ꯂꯥꯛꯄ ꯀꯌꯥꯁꯨꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯂꯩꯅ ꯁꯦꯟꯒꯤꯗꯃꯛꯇ ꯃꯁꯥꯕꯨ ꯌꯣꯟꯊꯣꯛꯂꯤꯕꯤ ꯀꯌꯥ ꯑꯃꯁꯨꯅꯤ ꯗꯣꯛꯇꯔ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯤ ꯅꯨꯄꯤꯃꯛ ꯑꯣꯏꯖꯔꯕꯁꯨ ꯇꯣꯞ ꯇꯣꯞꯄ ꯑꯃꯛꯄ ꯀꯔꯤꯁꯨ ꯌꯥꯎꯗꯕ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯉꯝꯗꯦ ꯂꯩꯕꯥꯛꯂꯩ ꯗꯣꯛꯇꯔ ꯂꯩꯕꯥꯛꯂꯩ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯃꯁꯛ ꯈꯪꯅ ꯅꯨꯡꯁꯤꯅ ꯇꯧꯖꯕ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯃꯛꯄ ꯃꯤꯅꯝꯕ ꯌꯥꯎꯗ꯭ꯔꯕ ꯐꯤꯗꯝꯅꯤꯉꯥꯏ ꯑꯣꯏꯔꯕ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨꯗꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯀꯌꯥꯅꯁꯨ ꯇꯝꯖꯐꯝ ꯑꯣꯏꯔꯤꯕꯅꯤꯅꯦ ꯂꯩꯕꯥꯛꯂꯩ ꯗꯣꯛꯇꯔ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯩꯕꯨ ꯌꯥꯝ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤꯔꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯂꯩꯇ ꯂꯥꯏꯔ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯡꯅꯔꯛꯂꯕ ꯂꯩꯅꯥ ꯀꯌꯥꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯈꯥꯡꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯜꯂꯤꯕ ꯗꯣꯛꯇꯔꯁꯤꯡꯕꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯆꯨꯝꯃꯤ ꯂꯩꯕꯥꯛꯂꯩ ꯑꯗꯨꯕꯨ ꯑꯩꯁꯨ ꯊꯥꯡꯖꯤꯜꯂꯨꯕ ꯂꯝꯕꯤꯗꯨꯅ ꯁꯤꯟꯐꯝ ꯑꯣꯏꯗꯨꯅ ꯉꯁꯤꯗꯤ ꯃꯤꯌꯥꯝꯕꯨ ꯂꯥꯌꯦꯡꯖꯕ ꯈꯛꯇꯅꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯕꯤꯕ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯏꯔꯕ ꯃꯤꯀꯨꯞꯇ ꯂꯥꯛꯂꯕꯗꯤ ꯑꯅꯥꯕ ꯑꯗꯣ ꯗꯣꯛꯇꯔ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯕꯗꯤ ꯅꯠꯇꯦꯗꯣ ꯂꯩꯕꯥꯛꯂꯩ ꯏꯪꯅ ꯆꯤꯛꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯕ ꯇꯔꯨ ꯇꯅꯥꯟꯅ ꯃꯦꯡꯂꯕ ꯂꯩꯆꯤꯜ ꯊꯥꯡꯗ꯭ꯔꯕ ꯍꯥꯡꯂꯕ ꯅꯣꯡꯃꯗꯣꯟ ꯑꯇꯤꯌꯥꯁꯨ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯃꯁꯛ ꯃꯆꯨ ꯈꯦꯠꯅꯕ ꯂꯩꯀꯣ ꯗꯣꯛꯇꯔ ꯆꯨꯝꯃꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯋꯥꯅꯤ ꯂꯩꯕꯥꯛꯂꯩ ꯅꯍꯥꯛ ꯋꯥꯈꯜ ꯂꯨꯅ ꯈꯟꯖꯤꯜꯂ ꯃꯥꯜꯂꯤ ꯄꯨꯟꯁꯤꯁꯦ ꯊꯧꯅꯥ ꯐꯕ ꯑꯐꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯍꯤꯡꯒꯗꯕꯅꯤ ꯍꯤꯔꯝ ꯑꯃꯗ ꯃꯥꯏꯊꯤꯔꯕꯁꯨ ꯍꯤꯔꯝ ꯑꯃꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯇꯅ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕ ꯌꯥꯏꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕ ꯄꯨꯟꯁꯤꯁꯤꯅ ꯄꯨꯟꯁꯤꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯍꯤꯡꯅꯤꯡꯈꯤ ꯂꯩꯕꯥꯛꯂꯩ ꯑꯗꯨꯕꯨ ꯂꯩꯔꯥꯡꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯆꯤꯟꯅꯗꯕ ꯂꯩꯔꯥꯡ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯀꯠꯄ ꯌꯥꯔꯔꯣꯏꯗꯕ ꯆꯟꯅꯐꯝ ꯈꯪꯗ꯭ꯔꯕ ꯂꯩꯔꯥꯡ ꯀꯌꯥꯁꯨ ꯂꯩꯔꯥꯡ ꯑꯣꯏꯅ ꯁꯥꯠꯂꯤꯀꯣ ꯗꯣꯛꯇꯔ ꯂꯩꯕꯥꯛꯂꯩ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯦꯝꯕꯤꯕ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯇꯝꯕꯤꯕ ꯂꯝꯕꯤꯗꯨꯗ ꯄꯨꯟꯁꯤꯒ ꯂꯥꯏꯕꯛꯀ ꯑꯅꯤꯁꯦ ꯂꯣꯏꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯤꯕꯅꯤ
ꯀꯔꯤꯒꯤ ꯅꯪ ꯑꯗꯨ ꯋꯥꯈꯜ ꯁꯣꯟꯊꯅ ꯍꯤꯡꯒꯅꯤ? ꯁꯣꯔꯤ ꯗꯣꯛꯇꯔ, ꯑꯩ ꯋꯥꯈꯜ ꯑꯃꯗ ꯁꯨꯝ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ. ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯊꯥꯖꯕ ꯀꯌꯥꯒꯤ ꯃꯪꯂꯥꯟ ꯁꯥꯒꯠꯇꯨꯅ ꯂꯥꯛꯈꯤꯕ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯀꯣꯛꯊꯛꯁꯤꯗ ꯑꯃꯨꯛ ꯊꯥꯡꯊꯕ ꯌꯥꯔꯔꯣꯏꯗꯕ ꯄꯣꯠꯂꯨꯝ ꯑꯣꯏꯅ ꯄꯨꯗꯨꯅ ꯗꯥꯛꯇꯔꯒꯤ ꯀ꯭ꯂꯤꯅꯤꯛꯁꯤꯗꯒꯤ ꯍꯟꯕ ꯇꯥꯔꯦ. ꯂꯩꯕꯥꯛ ꯂꯩ. ꯑꯩꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯗꯣꯛꯇꯔ. ꯂꯩꯕꯥꯛ ꯂꯩ. ꯑꯩꯁꯨ ꯅꯪꯒꯤ ꯊꯃꯣꯏ ꯑꯁꯦꯡꯕ ꯑꯆꯝꯕ ꯄꯨꯛꯆꯦꯜꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯈ꯭ꯔ ꯃꯥꯅꯦ. ꯁꯦ ꯅꯪꯒꯤ ꯔꯤꯄꯣꯔꯠꯁꯦ ꯄꯨꯈ꯭ꯔꯣ. ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯂꯕ ꯑꯩꯒꯤ ꯔꯤꯄꯣꯔꯠꯇꯨꯒꯤ ꯆꯟꯅꯐꯝ ꯏꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯈꯤꯒꯗ꯭ꯔꯥ ꯗꯣꯛꯇꯔ? ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯅꯍꯥꯛꯀꯤꯅꯤ. ꯄꯨꯗꯤ ꯄꯨꯈ꯭ꯔꯣ. ꯊꯥꯒꯠꯆꯔꯤ ꯗꯣꯛꯇꯔ. ꯐꯔꯦ ꯂꯩꯕꯥꯛ ꯂꯩ. ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯅ ꯅꯪꯕꯨ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ. ꯀꯜꯂꯕ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥꯔꯛꯇ ꯃꯥꯂꯦꯝ ꯂꯩꯇꯦꯡꯒꯥꯏꯕꯨ ꯊꯤꯡꯒꯥꯏꯗꯨꯅ ꯑꯋꯥ ꯃꯩꯁꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯇꯥꯏꯕꯪꯗ ꯄꯥꯈꯣꯡ ꯑꯣꯏꯅ ꯆꯜꯂꯤꯕ ꯂꯩꯄꯥꯛ ꯂꯩ ꯂꯩꯔꯥꯡꯒꯣ, ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯊꯣꯟꯕꯤꯔꯝꯂꯤꯕ ꯂꯩꯕꯥꯛ ꯂꯩ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯒ ꯉꯁꯤꯗꯤ ꯀꯌꯥꯗ ꯆꯥꯟꯅꯔꯝꯂꯤꯕ. ꯃꯁꯤꯁꯨ ꯄꯥꯈꯣꯡ ꯑꯃꯅꯤꯀꯣ. ꯂꯩꯕꯥꯛ ꯂꯩ. ꯉꯁꯤꯗꯤ ꯅꯍꯥꯛ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ 이막 막신바 마이통기 맘이 만큼 나티 이마봉 상금 못하더라. 이마수 아나바 현진바금 나한 가이가 이만 만나데 수이론 바론 얌나 롤하위 달레실 아이 하이팜 캉드레 아이 까리 떠가다버노 레박레 아이 ngasisu nangidam lepli hayo nang kari tawroge nangidam tan aina hinglibasi imado masanga mutawadi ibanisu tamna unabasu yaida 달레실 ताइबंग सेंबा मपुना इमा इसागी अरोइब उन्नब नुमितो ओइरम आले ngasiसे लेपागले इमा इसा खक्ता उन्नब नत्तना नंग आइगिसु उन्नबगी अरोइब नुमित ओसिल अमाले लेपागले करिनो लेपागले नंग हारी तबो हा आइगी वखल से लांब फंगत नंगदि आइगी पुंसिने नाहक यावद्रबा आइगी पुंसिदिने मपुंग फाबंगम लोये लेपागले से हायो लेपागले दालेसिल लेपागले ngasidi aigi atiyada mamsiluraba amuba nonghose amuk khamba yadana maning tamallage लेपागले aigi pukningi arotpa wa pumnamak ngasidi amatta khaktana nafamda lirage aina ngariba sumadu khaktane matam khuding lotion khidaba mapung phadaba nangi wahina aibu hek hek ngamdana lakhibane unaba khudingda wari amata lotion nangna ngamdana hogutuna hanarkhiba ngaktan 다시지 karigino hayo 나 아이부 눅시 하이키보다 aigi thawaidagi su hena nangbu nungsi lebagle ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯩꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ lebagle aina nangbu thamoi sengna nungsirubana aidi nangidamak thawai sip thadokpa phawba ai ngamgani lebagle ꯃꯗꯨꯗꯤ ꯅꯪꯅ ꯑꯩꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯪꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯋꯥꯍꯟꯒꯦ ꯈꯟꯕꯅꯤ kari haiba ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯨꯡꯁꯤꯕ ꯑꯃꯕꯨ ꯋꯥꯍꯟꯅꯕꯔꯅꯦ ꯑꯗꯣ ꯑꯩ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯒꯦ ꯅꯍꯥꯛ ꯌꯥꯅꯤꯡꯒꯗ꯭ꯔꯥ karamba wapamna hayune ꯅꯨꯡꯁꯤꯕꯁꯦ ꯁꯨꯝ ꯃꯥꯡꯗꯅ ꯅꯨꯡꯁꯤꯗꯨꯅ ꯂꯩꯍꯧꯅꯕ ꯅꯍꯥꯛ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯋꯥꯁꯛꯄ ꯉꯝꯕꯤꯒꯗ꯭ꯔꯥ wasakpa lebagle ngamgani nang aigi nungsibabu mafam matam khudingda lengdana lehungnebu hairabadi wasak kaya amarsu ai sakpa ngamgani aina nangbu nungsibadi yengo taibongbu sembiriba mapu manane khangbu oisinu se yarabra
ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯕꯗꯤ ꯅꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕꯤꯌꯨ. ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯐꯥꯒꯤ ꯇꯧꯅꯨꯀꯣ. ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯆꯦꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯁꯤꯗꯅꯦ ꯑꯩ ꯆꯣꯡꯁꯤꯟꯗꯨꯅ ꯁꯤꯖꯅꯤꯀꯣ. ꯗꯥ ꯂꯩꯆꯤꯜ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯗꯤ ꯅꯪꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯀꯣꯜꯂꯒ ꯐꯨꯡꯕꯪꯅꯅ ꯀꯞꯇꯨꯅ ꯃꯪꯐꯝ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯗꯨ ꯅꯠꯇꯤꯌꯦ. ꯂꯩꯕꯥꯛꯂꯩ, ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯌꯦ. ꯑꯩ ꯈꯟꯕ ꯌꯥꯕ ꯃꯈꯩ ꯈꯜꯂꯕ ꯃꯇꯨꯡꯗ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ. ꯂꯩꯕꯥꯛꯂꯩ, ꯅꯨꯡꯁꯤꯕꯕꯨ ꯋꯥꯍꯩ ꯑꯃꯅ ꯅꯨꯡꯁꯤꯍꯟꯕ, ꯋꯥꯍꯩ ꯑꯃꯗꯅ ꯍꯦꯛꯇ ꯂꯥꯞꯊꯣꯛꯅꯍꯟꯕ. ꯉꯁꯤ ꯅꯍꯥꯛꯅ ꯂꯧꯔꯝꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯩꯕꯥꯛꯂꯩ? ꯃꯗꯨ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯅꯦ ꯂꯩꯕꯥꯛꯂꯩ. ꯗꯥ ꯂꯩꯆꯤꯜ, ꯑꯩ ꯈꯪꯉꯤ. ꯅꯍꯥꯛ ꯁꯥꯒꯩꯗꯨꯗ ꯏꯃꯨꯡꯗꯨꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯇꯥꯡꯂꯕ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ. ꯂꯩꯕꯥꯛꯂꯩ, ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯁꯥꯒꯩꯗꯨꯒꯤ ꯑꯅꯧꯕ ꯃꯉꯥꯟ ꯄꯤꯊꯣꯛꯄ ꯉꯝꯃꯔꯣꯏꯗꯕ ꯀꯦꯜꯂꯒꯗꯕ ꯊꯋꯥꯟꯃꯤꯆꯥꯛꯅꯤ. ꯑꯩꯅ ꯅꯪꯒꯤ ꯁꯥꯒꯩꯒꯤ ꯇꯨꯡꯒꯤ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕ ꯉꯝꯃꯔꯣꯏꯌꯦ ꯗꯥ ꯂꯩꯆꯤꯜ. ꯂꯩꯕꯥꯛꯂꯩ, ꯋꯥꯐꯝ ꯑꯁꯦ ꯅꯍꯥꯛꯅ ꯁꯨꯛ ꯀꯨꯏꯅ ꯑꯩꯉꯣꯟꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯗꯥ ꯂꯩꯆꯤꯜ, ꯁꯥꯏꯟꯁꯅ ꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯣꯏꯗꯕ ꯍꯥꯏꯕꯗꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯒꯦ? ꯑꯩ ꯍꯣꯠꯅꯈꯤꯒꯅꯤ, ꯌꯦꯡꯈꯤꯒꯅꯤ. ꯑꯣꯏꯊꯣꯛꯇꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯑꯣꯏꯊꯣꯛꯍꯟꯒꯅꯤ ꯂꯩꯕꯥꯛꯂꯩ. ꯑꯣꯏꯔꯔꯣꯏ, ꯑꯣꯏꯔꯔꯣꯏ. ꯀꯔꯤ? ꯍꯣꯠꯅꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯍꯣꯠꯅꯗꯨꯅ ꯂꯥꯛꯑꯕꯅꯤ. ꯃꯁꯤꯃꯛꯅ ꯑꯩꯕꯨ ꯀ꯭ꯂꯤꯅꯤꯛꯇ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯇꯨꯅ ꯗꯣꯛꯇꯔ ꯀꯌꯥꯒ ꯂꯣꯟꯅ ꯎꯅꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯄꯤ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯕꯅꯤ. ꯂꯩꯕꯥꯛꯂꯩ, ꯅꯍꯥꯛꯃꯛꯁꯨ ꯑꯩꯕꯨ ꯆꯤꯡꯅꯩ ꯍꯥꯏꯕ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ. ꯀꯔꯤ? ꯑꯗꯨꯕꯨ ꯑꯩ ꯄꯨꯝꯅꯃꯛꯇꯣ ꯈꯪꯗꯨꯅ ꯅꯪꯒꯤ ꯁꯥꯒꯩꯒꯤ ꯃꯩꯔꯥ इखुदमकना चुखत्पा पामजदुना करीसु नासुंगदना लाखिबने ꯂꯩꯕꯥꯛꯂꯩ ताइबंग सिदा नुपी ओइना पोकलगा ममा ओइबी अमना मसाबु थाबुम तरा नाउपुबा ngamnaba खुदोन ओइजरिबा सियोमदो यावदना पोकलक्लबी ओइरकपना ममा ओइबदा मतिक चाद्रबी अमने दालैसेल ꯂꯩꯕꯥꯛꯂꯩ कयासे यावद्रबी ऐ करिगिदो इकलकपगी अपाम नुंगसिगी वाखंदा नंबु थामोय सेंगना नुंगसिरुबा ऐगी इरालने इराल सिमदी नाहकना पुक्सेल चावना ngakpiduna नाहक अतोप्पा नुपी अमगा लुहोंगनबा ऐना नाहकपु हाना वासहलिबदे ꯂꯩꯕꯥꯛꯂꯩ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯑꯩ ꯅꯍꯥꯛꯅ ꯍꯥꯏꯕ ꯌꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯉꯥꯏꯖꯔꯛꯄꯒꯤ ꯃꯍꯩ ꯑꯣꯏꯅ ꯄꯟꯊꯨꯡꯐꯝ ꯐꯪꯂꯅꯤ ꯈꯜꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯑꯩ ingau ngauna karisu khangdana angauba chebangum lenjarakpa punchini aina wakhal mapung pharakpa nungsiba masak khangduna nungsigi panthung yawraklaba matam sidadi humnamak aremba oiramle aigi punsi se ꯂꯩꯕꯥꯛꯂꯩ ai leisabi ama oibagi ikai ki kaya thadoktuna punsi se mama ama haibado amuktang oiba phangjarabadi khanduna doctor kaya tanasaki adubu miyamna aibu oktabini haina pauthok pibade punamak to ai kangduna lakhibane dalaisil ꯂꯩꯕꯥꯛꯂꯩ ꯑꯗꯨꯗꯤ ꯍꯥꯏꯌꯣ ꯃꯗꯨꯗꯤ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯑꯩꯅ ꯈꯛ ꯁꯦꯝꯗꯣꯛꯂꯨꯕ ꯌꯥꯔꯣꯏꯅꯦ ꯂꯩꯕꯥꯛꯂꯩ ꯄꯨꯝꯅꯃꯛꯇꯨ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯌꯦ ꯂꯩꯕꯥꯛꯂꯩ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯂꯠꯅꯒꯦ ꯈꯟꯒꯅꯨꯀꯣ ꯂꯩꯕꯥꯛꯂꯩ aigi awabase taibang semba mapu mahaktanadi khangbiramgani yum palabi nupi amana mamitta macha uningoidaba taibang sida kana leramgani adubu aigidi mama oiraknabagi sarukto
taibang semba mapumana hudo na pubikre. ꯂꯩꯄꯥꯛ ꯂꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯃꯤꯠꯁꯤꯗ ꯏꯆꯥ ꯎꯗ꯭ꯔꯕꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯂꯩꯄꯥꯛ ꯂꯩ 나라이제 ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯦ ꯂꯩꯄꯥꯛ ꯂꯩ ꯅꯪ ꯑꯗꯨꯝ ꯍꯥꯏꯒꯅꯨ ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯁꯦ ꯑꯩ ꯅꯪꯕꯨ ꯄꯨꯗꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯀꯅꯤ 나라이제 세 ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯂꯥꯎ ꯆꯠꯈ꯭ꯔꯁꯦ ꯅꯪꯒꯤ ꯐꯤꯔꯦꯞꯇꯣ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯄꯤꯌꯨ ꯂꯩꯄꯥꯛ ꯂꯩ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯪꯉꯣꯟꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯅꯪꯒꯤ ꯁꯥꯒꯩꯒꯤ ꯃꯩꯔꯥ ꯆꯨꯈꯠꯄꯤꯌꯨ ꯍꯥꯏꯖꯔꯤꯕꯁꯦ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯕꯅꯤ ꯀꯔꯝꯕ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯤꯁꯛꯇꯨꯗ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯕꯁꯤꯕꯨ ꯗꯥꯂꯩꯆꯦꯜ ꯆꯠꯂꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯒꯗꯤꯌꯦ ꯅꯅꯥꯛꯇꯒꯤ ꯅꯍꯥꯛꯀꯤ ꯐꯤꯔꯦꯞ ꯑꯗꯨꯅ ꯑꯗꯨ ꯌꯧꯅ ꯂꯦꯞꯈ꯭ꯔꯕꯗꯤ ꯃꯤꯀꯨꯞꯁꯤꯗꯒꯤ ꯏꯅꯥꯛꯇꯒꯤ ꯅꯍꯥꯛꯅ ꯍꯥꯡꯗꯣꯛꯀꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯅꯪꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯄꯥꯛ ꯂꯩ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯁꯛꯇꯝ ꯑꯗꯨꯅ ꯇꯨꯡ ꯍꯟꯅ ꯂꯩꯊꯣꯛꯇꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯌꯦꯡꯂꯝꯒꯅꯨꯀꯣ ꯗꯥꯂꯩꯆꯦꯜ ꯂꯩꯄꯥꯛ ꯂꯩ ꯑꯩ ꯅꯪꯒꯤ ꯃꯤꯠꯌꯦꯡꯒꯤ ꯅꯤꯡꯉꯝꯗꯕ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯣ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯇꯨꯡꯈꯨꯟ ꯇꯥꯟꯗꯨꯅ ꯆꯠꯈ꯭ꯔꯕ ꯄꯨꯈꯤꯅꯤꯌꯦ ꯂꯩꯄꯥꯛ ꯂꯩ ꯗꯥꯂꯩꯆꯦꯜ ꯂꯩꯄꯥꯛ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯅꯪ ꯑꯩ ꯀꯥꯏꯅꯈꯤꯕ ꯂꯥꯝꯅꯈꯤꯕꯗ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯆꯩꯅꯥꯁꯤꯃꯗꯤ ꯅꯍꯥꯛꯁꯨ ꯄꯨꯗꯨꯅ ꯆꯠꯈꯣ ꯗꯥꯛꯐꯝ ꯎꯗ꯭ꯔꯕ ꯃꯃꯤ ꯊꯃꯣꯏꯒꯤ ꯆꯩꯅꯥꯁꯦ ꯑꯩ ꯑꯃꯗꯤ ꯅꯍꯥꯛꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈꯣ ꯂꯩꯄꯥꯛ ꯂꯩ ꯗꯥꯂꯩꯆꯦꯜ ꯍꯜꯂꯣ ꯀꯅꯥ ꯃꯥꯅꯦ ꯑꯩꯅꯦ ꯂꯩꯕꯥꯛ ꯂꯩꯅꯦ ꯍꯥ ꯏꯃꯥꯕꯣ ꯏꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯏꯃꯥ ꯅꯁꯥꯕꯨ ꯑꯃꯨꯛꯇ ꯉꯥꯏꯕꯤꯔꯝꯈꯣ ꯏꯃꯥ ꯅꯁꯥ ꯂꯥꯛꯑꯦ ꯏꯃꯥ ꯂꯩꯄꯥꯛ ꯂꯩ ꯏꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯂꯩꯄꯥꯛ ꯂꯩ ꯑꯩ ꯂꯥꯛꯑꯦ ꯂꯩꯄꯥꯛ ꯂꯩ ꯗꯥꯂꯩꯆꯦꯜ ꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯑꯩ ꯅꯅꯥꯛꯇꯒꯤ ꯆꯠꯂꯔꯣꯏꯌꯦ ꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯒꯦꯁꯨ ꯍꯥꯏꯔꯔꯣꯏꯌꯦ ꯍꯧꯒꯠꯂꯣ ꯗꯥꯂꯩꯆꯦꯜ ꯍꯧꯒꯠꯂꯣ ꯆꯠꯂꯁꯦ ꯑꯩ ꯅꯅꯥꯛꯇ ꯂꯩꯔꯦ 이마 다리질 해농담 봐 난기상 행세 그야 멀리버게 해농담 봐 이마 레실라 메다 이마 아마디 마나 zatkiba numitto ngasini numittodagi aigi kaikhraba thamoise ngasi phawba kanadasu uhandana khangakkiba 메다 numittoda aina setkiba phizolni ngasi aina setliba phizolse masi sahi amagi manungda nongma khaktani nongmado ngasini leisila 메다 aduga aigi laibakta namliba amuba malemgi leisase mana chatkraba magi khongyagi upul lawduna namkhibane 메다 punsiga amakakta puhubada waraba polumbo
ꯅꯥꯟꯊꯣꯛꯄ ꯌꯥꯗꯕ ꯄꯣꯠꯂꯨꯝ ꯑꯅꯤꯃꯛ ꯄꯨꯗꯨꯅ ꯋꯥꯅ ꯈꯥꯡꯕꯤꯔꯝꯂꯤꯕ ꯑꯣꯏꯔꯦ ꯃꯦꯗꯥꯝ. ꯂꯩꯁꯤꯂꯥ, ꯅꯪꯁꯨ ꯀꯞꯂꯕ꯭ꯔꯣ? ꯀꯔꯤꯒꯤ ꯀꯞꯂꯤꯕ? ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝꯁꯦ ꯑꯩꯗꯤ ꯑꯋꯥꯕꯁꯦ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯅꯪꯕꯨ ꯀꯞꯇꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤꯕꯗ ꯑꯗꯨꯒ ꯀꯔꯤꯒꯤ ꯀꯞꯂꯤꯕ? ꯃꯦꯗꯥꯝ, ꯍꯥꯏꯌꯨ ꯂꯩꯁꯤꯂꯥ. ꯏꯔꯥꯎꯈꯣꯜꯒ ꯂꯣꯏꯅꯅ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯔꯛꯂꯕ ꯉꯥ ꯊꯥꯒꯤ ꯅꯣꯡꯖꯨꯕꯨ ꯊꯤꯡꯅꯅꯕ ꯍꯣꯠꯅꯔꯨꯕ ꯃꯍꯤ ꯆꯜꯂꯕ ꯇꯣꯔꯕꯥꯜꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯤꯡꯕ ꯉꯝꯒꯗꯒꯦ ꯃꯦꯗꯥꯝ? ꯏꯃꯥꯡꯃꯛꯇꯗꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥ ꯑꯃꯗꯤ ꯊꯋꯥꯏꯒꯨꯝꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯅ ꯂꯁꯤꯡ ꯃꯐꯣꯜꯒꯨꯝ ꯎꯅ ꯎꯅ ꯇꯞꯅ ꯇꯞꯅ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯈꯤꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯕꯅꯤ ꯂꯩꯁꯤꯂꯥ. ꯃꯦꯗꯥꯝ, ꯑꯩ ꯀꯞꯂꯔꯣꯏꯌꯦ ꯃꯦꯗꯥꯝ. ꯂꯩꯁꯤꯂꯥ, ꯑꯗꯨꯒ ꯃꯦꯗꯥꯝꯁꯨ ꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯕꯤꯔꯣ. ꯑꯩ ꯃꯦꯗꯥꯝꯒꯤ ꯀꯔꯤꯅꯣ ꯈꯔ ꯁꯦꯝꯖꯔꯨꯈꯤꯒꯦ ꯃꯦꯗꯥꯝ. ꯍꯦ ꯅꯤꯡꯁꯤꯡꯕ, ꯅꯤꯡꯁꯤꯡꯕ ꯀꯧꯕ ꯅꯪ ꯃꯇꯝ ꯆꯨꯞꯄꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣꯕ. ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯗꯅꯕ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯣ. ꯍꯦ ꯃꯥꯂꯦꯝ, ꯀꯤꯟꯊꯔꯛꯂꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯣꯊꯥꯍꯜꯂꯣ. ꯃꯩꯔꯤ ꯊꯣꯛꯇꯅ ꯆꯥꯛꯂꯤꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯦꯟꯁꯤꯟꯕ ꯌꯥꯗꯅꯕ ꯃꯆꯦꯠ ꯇꯥꯅ ꯆꯦꯈꯥꯏꯍꯜꯂꯣ. ꯅꯤꯡꯁꯤꯡꯕ ꯅꯪꯅ ꯇꯣꯏꯅ ꯇꯣꯏꯅ ꯃꯤꯠꯃꯥꯡꯁꯤꯗ ꯂꯥꯛꯂꯒ ꯇꯠꯇꯅ ꯂꯦꯞꯂꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯦ ꯅꯣꯡꯗꯝꯕ, ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞꯇꯨꯗ ꯁꯦꯠꯈꯤꯕ ꯐꯤꯖꯣꯜ, ꯅꯝꯈꯤꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯃꯥꯂꯦꯝꯒꯤ ꯂꯩꯁꯥꯅꯦ. ꯑꯩꯗꯤ ꯂꯩꯁꯥꯕꯤꯅꯦ, ꯂꯩꯁꯥꯕꯤ, ꯂꯩꯁꯥꯕꯤ ꯂꯨꯈ꯭ꯔꯥꯕꯤꯅꯦ.